ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯊꯦꯜ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯗꯣ ꯉꯁꯤꯁꯦ ꯄꯀꯣꯔꯥ ꯊꯣꯡꯖꯔꯛꯀꯦ ꯇꯧꯕꯅꯦ꯫ ꯁꯤꯗꯩꯁꯤꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯂꯩꯖꯔꯦ꯫ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯗꯣꯛꯑꯒ ꯊꯝꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯊꯥꯛꯀꯗꯕ ꯃꯆꯜꯁꯤꯡ: ꯗꯥꯜꯇꯥꯒꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕ, ꯍꯩꯔꯤꯕꯣꯞ, ꯍꯤꯡ, ꯁꯤꯡ ꯑꯁꯨꯕ ꯈꯔ, ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ, ꯃꯆꯜ, ꯖꯤꯔꯥ ꯃꯄꯨꯝ ꯈꯔ, ꯃꯤꯔꯆ ꯄꯥꯎꯗꯔ, ꯃꯤꯊꯤ ꯈꯔ, ꯃꯔꯣꯏ ꯈꯔ ꯑꯃꯁꯨ ꯁꯣꯏꯔꯒ ꯁꯤꯗ ꯊꯝꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯦꯁꯟ ꯈꯔ ꯍꯥꯟꯅ ꯂꯧꯕꯤꯔꯁꯤ꯫ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯕꯦꯁꯟ ꯈꯔ ꯂꯧꯖꯔꯒ ꯂꯩꯖꯔꯦ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯔꯣꯏ ꯀꯨꯞꯅ ꯁꯣꯏꯈꯤꯕꯗꯣ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯃꯆꯜ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯤꯔꯆ ꯄꯥꯎꯗꯔ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯒꯤ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯣꯗꯥ ꯕꯥꯏꯒꯞ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯠꯀꯗꯕꯁꯤꯒꯤ ꯆꯥꯡꯁꯦ ꯁꯤ ꯅꯝꯅꯕꯒꯤ ꯊꯨꯝ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯆꯨ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯠꯄꯤꯔꯁꯤ꯫ ꯑꯗꯣ ꯁꯤ ꯇꯣꯠꯄ ꯃꯇꯝꯗ ꯏꯁꯤꯡꯗꯣ ꯌꯥꯝꯅ ꯍꯥꯞꯄꯒ ꯄꯦꯠꯅ ꯇꯣꯠꯄꯤꯒꯅꯨ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯄꯦꯠꯅ ꯇꯣꯠ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯄꯀꯣꯔꯥ ꯍꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯀꯣꯔꯥꯒꯤ ꯁꯦꯞꯇꯣ ꯇꯥꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯨꯅ ꯌꯥꯝꯅꯁꯨ ꯄꯦꯠꯇꯕ, ꯌꯥꯝꯅꯁꯨ ꯀꯟꯗꯕ ꯁꯨꯃꯥꯏꯅ ꯇꯣꯠꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯘꯤ ꯈꯤꯇꯪ ꯑꯃꯁꯨ ꯁꯤꯗ ꯇꯣꯠꯄꯗ ꯍꯥꯞꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯁꯦ ꯃꯤꯅꯤꯠ 5-10ꯒꯨꯝꯕ ꯊꯝꯕꯤꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯋꯥ ꯊꯥꯡꯒꯠꯆꯔꯦ꯫ ꯇꯋꯥꯁꯤ ꯁꯥꯔꯦ, ꯊꯥꯎ ꯍꯩꯖꯤꯟꯖꯔꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎ ꯑꯃꯨꯛ ꯁꯥꯔꯦ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯣꯠꯂꯒ ꯊꯝꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯑꯃꯃꯝ ꯊꯥꯗꯕꯤꯔꯅꯤ꯫ ꯑꯗꯣ ꯁꯤ ꯇꯥꯎꯕ ꯃꯇꯝꯗ ꯃꯩ ꯌꯥꯝꯅ ꯂꯩꯈꯠꯄꯤꯔꯒ ꯇꯥꯎꯕꯤꯒꯅꯨ꯫ ꯃꯩ ꯌꯥꯝ ꯂꯩꯈꯠ ꯇꯥꯔꯒꯗꯤ ꯃꯊꯛꯀꯤ ꯁꯤ ꯈꯤꯇꯪꯈꯛ ꯃꯨꯜꯂꯒ ꯃꯅꯨꯡ ꯃꯨꯟꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯩꯊꯔꯒ ꯇꯥꯎꯕꯤꯌꯨ꯫ ꯑꯗꯣ ꯍꯣꯔꯦꯟ ꯃꯅꯨꯡ ꯃꯨꯟꯗ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯄꯀꯣꯔꯥꯒꯤ ꯄꯣꯞꯊꯣꯛꯄꯁꯨ ꯌꯧꯔꯣꯏ, ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯋꯥꯠꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯑꯣꯟꯕꯤꯔꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯇꯥꯎꯕ ꯃꯇꯝꯗ ꯈꯤꯇꯪ ꯃꯨꯟꯅ, ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯕ꯭ꯔꯥꯎꯅꯤꯁ ꯑꯣꯏꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯇꯥꯎꯕꯤꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯑꯃꯨꯛ ꯑꯇꯣꯞꯄ ꯈꯥꯡ ꯑꯃꯃꯨꯛ ꯊꯥꯡꯒꯠꯂꯁꯤ꯫ ꯍꯧꯖꯤꯛ ꯈꯥꯡꯁꯤ ꯁꯥꯔꯦ꯫ ꯊꯥꯎꯗꯣ ꯈꯤꯇꯪ ꯍꯩꯖꯤꯟꯖꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯔꯕꯅꯤꯅ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥ ꯑꯃ ꯊꯥꯗꯖꯔꯦ꯫ ꯑꯗꯣ ꯃꯤꯊꯤ ꯈꯔ ꯑꯃ, ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯑꯃ, ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯦ꯫
ꯑꯗꯨꯒ ꯍꯤꯡ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯦ. ꯁꯤꯁꯦ ꯈꯔ ꯃꯨꯟꯕ ꯉꯧꯕꯤꯔꯅꯤ. ꯁꯨꯃꯥꯏꯅ ꯍꯤꯡ ꯍꯥꯞꯄꯒ ꯉꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯁꯨ, ꯃꯅꯝ ꯅꯨꯡꯁꯤꯕ, ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤ. ꯈꯤꯇꯪ ꯃꯆꯨ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯗꯨꯒ ꯁꯤ ꯃꯆꯨꯁꯦ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯀꯣꯔꯥꯒꯤ ꯃꯍꯤꯗꯣ ꯁꯦꯝꯅꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯥꯎ ꯉꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯕꯦꯁꯣꯟꯗꯣ ꯈꯤꯇꯪ ꯑꯃꯒ ꯉꯧꯕꯤꯔꯅꯤ. ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯍꯋꯥꯏ ꯃꯍꯤꯅ ꯑꯣꯏꯅ, ꯀꯥꯡꯇꯛ ꯃꯍꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯅꯩ. ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯁꯨ ꯂꯥꯏꯕ, ꯍꯥꯎꯁꯨ ꯍꯥꯎꯕ, ꯌꯥꯝꯅꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ. ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯨꯟꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯤꯔꯅꯤ. ꯃꯍꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯛꯅꯕꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯔꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯒ ꯁꯧꯔꯛꯑꯦ. ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯈꯛꯇꯪ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯦ. ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃ, ꯃꯤꯔꯆ ꯄꯥꯎꯗꯔ ꯈꯔ ꯑꯃ, ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ, ꯉꯁꯥꯏꯒꯤ ꯊꯝꯖꯈꯤꯕ ꯍꯩꯔꯤꯕꯣꯞꯇꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯗꯒꯤ ꯃꯆꯜ ꯈꯤꯇꯪ ꯑꯃꯁꯨ ꯆꯥꯏꯁꯤꯟꯖꯔꯦ. ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯁꯤꯁꯦ ꯈꯤꯇꯪ ꯃꯨꯟꯅ, ꯃꯍꯤꯗꯣ ꯈꯤꯇꯪ ꯃꯨꯟꯅ ꯊꯣꯡꯕꯤꯌꯣ. ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯤꯗꯣ ꯑꯣꯏꯁꯤꯟꯗ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯃꯍꯤꯗꯣ ꯍꯥꯎꯕ ꯌꯧꯔꯣꯏ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯨꯜꯂꯛꯑꯦ. ꯃꯨꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯛꯈꯥꯏꯕꯤꯔꯅꯤ, ꯍꯣꯔꯦꯟ ꯃꯍꯤꯗꯨꯒꯤ ꯃꯍꯥꯎꯗꯣ ꯂꯩꯅꯕꯒꯤ. ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯖꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯛꯇꯪ ꯑꯃꯨꯛ ꯁꯧꯍꯟꯕꯤꯔꯅꯤ. ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯃꯨꯜꯂꯛꯑꯦ. ꯃꯨꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯨꯝ ꯊꯥꯛꯆꯔꯦ. ꯁꯤ ꯃꯍꯤꯁꯤꯒꯤ ꯅꯝꯅꯕꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯊꯨꯝ ꯊꯥꯛꯆꯔꯦ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯀꯣꯔꯥ ꯍꯧꯔꯒ ꯂꯩꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯗꯖꯔꯒꯦ. ꯍꯧꯖꯤꯛ ꯄꯀꯣꯔꯥ ꯊꯥꯗꯖꯔꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯀꯣꯔꯥ ꯊꯥꯗꯔꯛꯑꯕ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗꯗꯤ ꯌꯥꯝꯅ ꯀꯨꯏꯅꯁꯨ ꯁꯧꯍꯟꯕ ꯌꯥꯗꯦ. ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯂꯩꯈꯠꯄꯤꯗꯕꯤꯗ ꯈꯤꯇꯪ ꯂꯩꯊꯔꯒ ꯁꯧꯍꯟꯕꯤꯔꯣ. ꯑꯗꯣ ꯀꯨꯏꯅꯁꯨ ꯁꯧꯍꯟꯕꯤꯒꯅꯣ. ꯁꯤ ꯄꯀꯣꯔꯥꯁꯦ ꯂꯣꯏꯅꯃꯛ ꯄꯣꯛꯈꯥꯏꯔꯛ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯁꯦꯞꯇꯣ, ꯃꯥꯒꯤ ꯄꯀꯣꯔꯥꯒꯤ ꯁꯦꯞꯇꯣ ꯂꯩꯕ ꯉꯝꯃꯣꯏ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯨꯏꯅ ꯊꯝꯃꯔꯣꯏ. ꯑꯗꯨ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨ ꯁꯤꯗ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯟꯖꯔꯦ. ꯑꯗꯨꯒ ꯃꯁꯂꯥ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯤꯟꯖꯔꯦ. ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯀꯣꯔꯥ ꯊꯣꯡꯕ